Sama ngasidine miso amata lagte thabakna hangbani adugi sarukpadi matam lenbo oinane akhoi pakhong chanbi sanase aina ngamlagana ne nangna khulai boidane I love you haina message thagadaba adagi nangna ngamledana aina ne khulai boida I love you haina message thaba mana ne kai hana reply tawrapno do yengseba ko yare ko nang yabro aina harisi yaningraba yayi bala ai sone asaidigi boring chudana leramlibani karino masidi miso amata te haidona yayi nang haibadu yayi adudi apakongdo ai hana salak lage pakong se ani khaktang sanasiko adugane aina sallibasi nang loina phong mangamlaba nang sallibdu aina loina phong mangamlaba adoradi akoini lupa yang kai puthongna ragane haujik hotel dagi singju bora kaugadaba khangaba yare ko adudi aina hana sanba hauragi yayi adubudi salone nang hana saloba munataro ko adudi salage leipung amadane bakul tare hoba kaino hayuni leipung amada layeba ko adugi leipung duda makul tare hoba kaino hayoba adugi pakhongdi yam naw taida adudi khangi kaino adudi kok ni kaino kok se koi mai sida mit ani laire naton makul ani laire selama laire aduga nakong ani laire sini kaino sumlaba hojikte summe ba ado nang amu salone nang pakhong amu saloba salage adu dine hairone lamyaida fet kachinde kit kaino hairo ada follow ba nang yama hairati follow ne adudi sumjit sitpani kaino sumchit natro manida natrane sume be ama adudi manare ko khoini amamam phong mangamnare ko aroiba round ne hande kisna aya hana salagi ko hande kisnang phong mangamna bona jaw natra dinang khulai boidane I love you haina message thadoi ne ko nang ngamlagana ne aina thadoi ba adugane kari reaction tawrake aido kari reaction lake reply lake aido yengdori ba yai ko yai adudi ai chalagi ko muna khallaga hairo ko saben se odd number ne dana saben se odd number ne ba adune saben se even number ohen gerdi kamain ohenni kamain ohenni mangonda ne atopa masing amata plus minus tawdana ne saben se even number ohen gerdi kamain tawni hairo ba adudi khangdrebo bala adudi khangdrebo aibo khulai boida message thaba ta dawri bra tawri se I love you haidana tandi tangre da khangdre adu hairo ne nang khangdre ko adudi nang khulai boida I love you nang si message thaba soiroi ko nang no horen phone nang chan ga dawri dudi aina phone ngamni ba saben se even number olhan ge hairadine ilai na ne saben haibado SEBEN dana adudagi S to sat law thokro adudi even lehutro adudi even ole dana even ole ko yare ko is nang haire he nang haire he chumme ba ko nang idu chumle ba ai mu chalake ba ai si su nang ne phong mu sungam ngamoy khangabara haibige saw phok chawna haibige phong ngamoy adudi akhoi ni amamam phone dradi lupa yang kai puthona raga singju bora ngsi sone dabi ko adudi ai chalage ko karo amuba ko litpa adugane mabukta thange pa karma jibano hairo khangaroi dakki ko khangaroi ba nang na soina sungam nadradi lupa yang kai puthona bini ko akhoi ni huji
ชาโบระสิงดูโบระชาลอยทักกระโดรีบันนี้ใหญ่ก็ขันเจยขันเจยขันเจยเบี้ยมาadugi pau khung tu di kan ye adudi class 3 ge angang jing kan chalu ro บี้ยมาไลมันni re adudi amu ba ko lit pa mabu ka than ye pa adugi ji badudi ne kharoi kokpi you understand kharoi kokpi khang ye kana nang si di khai boi da I love you and message tha ta ban he ba tha dam ka ya roi ko lau tho mobile lau tho ziก็เข้าเอาใจมังจะทาก็ได้นี่ไล่บ่อยดะ I love you อันทาก็ได้ไอ้บูจิปูคุณไล่บ่อยดะ I love you อันไม่ใช่ทาด้วยบ้าเบี้ยมาทาเจโร่เฮมานะเพียกว่าบ่นิ่งนี่ข้าบ่ดูทาบีเกี่ยวจิตมังดะทากี่ก็ยัง